ngarangdagi horga Imphal pangai lambi sembidabagi mayokta matam kaktana lambi thingbagi khongjang asisu makha tana sathari Imphal pangai ro Joint Development Committee amadi maira paibi singalonina Imphal pangai lambi asi semdri phawa matam kaktana thingbagi khongjang ngasiga thana numit nini sujilakrai khongjang asigi matangda Imphal pangai ro Joint Development Committee gi convener Salam Ibopisakna hai सही सिगे हौकिबा जनवरी गी तांग तरा दलंबी से सेम्बियो हाइना मरी लेना बसिंगदा तक्सिंदुना लाखिबने हौकिबा अप्रैल को निपांदा PWD गी एग्जीक्यूटिव इंजीनियर गा लंबी असि जुन तरा मंगा फावगी मनदा सेमनबगे मेमोरेंडम ऑफ अंडरस्टैंडिंग MOU अमा सही तौनके लंबी असि सेमनबा पोटहोल मेनबा हौरकपदा नोंग का हेन सुबदगी इसिंग इसाउ थोकिबा मरमना लंबी असि सेमबा लेपखिबने हौजिक्ति नोंगसु हांगले इसाउ सु थोक्त्रे लंबी सेम्बिरो हाइना PWD मिनिस्टर लोकल MLA सु ओरिबा कंज्यूमर Affairs Food and Public Distribution Minister Imphal East ki DC Imphal West ki SP dasu amadi press ki thong dasu lambi asi semba hauna ba hajar basu sembak tabadagi committee na ngarang dagi matam kaktana lambi asi thinggi warap laukhibani ngarang midang maira paibida mioi khran laklaga lambi asi semba hauraga ne haina khangalam ki adubu committee dadi hauju fawgi oina di mari leina basingna wapam amata thamlakpa leitri ngasi poropat police ki OC yauna PWD ki official sing lakane warisana si haibidi khanglakpadi lai lambi asi thinglabasu maruiba school hospital sing amadi emergency service ki oina lambi diversion pirga sathalli makatana lambi asi semba hawdriba phawba khongjang sangsin khigani haiki कोई मरी नबो अथॉरिटी दा PWD मिनिस्टर सकल MLA केबिनेट PD मिनिस्टर दसु को पिजरे अदुगा लोनना कोई ने इम्फाल SP दा DC दा चलीबा दिसंबर की तारीख 3 तगी मतंग उतर लंबी हेक सिंदे होगा लंबी थिंगने ना कोई ना हाइजक रे दुबाउ दा केवल ता हाइरक तबदगी कोई ngarang dagi lambi sengasiga numit nini sanba numit ni sibaw ba koy thingjire adubu sarkar gi side tagi hojik phawba karigumba amata lakre adu nai koy lambi sadum makha satha jagi ni lambi thingba ngarang nungtil thobal SP gi conference hall da pangthoki ba pawgi mi phamamada Manipur Police Department ki DIG range 2 Zoga Chandra Hobizamna pawmising da phongdoki ba wafum singadu semjin sajan ba aran ba amadi Manipur Police ki mahau sadagi hainaduna laklaba sinthibigi hainabi singadu nahunana amuk mathi phonglakpani haina lona thingkraba lalhobalup People's Revolutionary Party of Kangai Park Pre Park na phongdorgi lup asigi Department of Publicity and Propaganda gi publicity officer mangal khumana thadrokpa cherolamagi matungina tha asigi hoki ba tang tara mari thang numit ki ayuk pung mapan makharum taba matamda pripak ni haiduna nomaina kaptan hatkiba laisram prem atopa bing loktak sahi tara nipan apokpa laisram ramen singamadi pripak ni haiduna pharaba atai khulnga ko mioi taruk hairok part 2 mai lekai dege khulnga pa thoksam momosa atopa ming sani sahi ni pumathoi apokpa TH ibosau Kaksing Khunau tampak mayum lai laikai dege khulngakpa sarang them aran atopa ming malem sahi kuntra taruk apopa Syam Singh Samram maning laikai mapi lai bungdage khulngakpa ningthaujam karna atopa ming pisak sahi kuntaret apokpa M Ukil Singh thinungai kha laikai dege khulngakpa ningthaujam Manoranjan Singh atopa ming khagemba sahi kunmathoi apokpa N Singazet Lamphel Sana Kaithel dege khulngakpa Thongam Phalguni atopa ming Urikpa atopa ming Khoithoi sahi kuntaret apokpa Laikhidraba TH Deven Singh amasung Lamphel Kombirei dege hojingna Khuyathong Polem laikai masinda leiba khulngakpa Moirangthem Johnson atopa ming Thauna sahi kunmathoi apokpa M Kumar Singh hairiba mioi sing asi Pripak amasung masigi lan misanglup Red Army ga hiram amata damari dainade mioi taret mag hauki basahi gi me ahumdagi haurakiba kuki narco terrorist singna lamdam asida satharliba genocide amadi ethnic cleansing gi akanba landa sing asidagi ngakthongna ba kanglei pakki kasin koyadagi miyam na hauraktuna akanba lan theng sathariba asida khulngakpa amoina masagi sintha pangthok sabani haina lawi ngalingai matam kumsing lising masamapan maripudra nipan maripudra mapan gi matamda Manipur Police Commando na makhogi mapuna thauna phabagi mingda piba Gallantry Award kya phangnabgi damak sasanaba khusem gi phakap kya da lamdam masigi nongzariba temthak ki naha kya bu lalhobuni hajinduna mayumdagi phakhraga hatopi baloinana lamakhangda thengna ba mioi kya bu nongmai hapchinduna khangu thakta punsi pikamna handuna maitai sanu kya gi punsibu lukra singna salhan ki ba kya adugi matau handak tha ama ani sida tamlakli
mahiroi oirabasu khulngakliba premgi wathok amadi khulngakpa kya lalhobani hajinduna mathang phaba horokliba si Manipur police ki ka henba thongni makhuina mathawna pharbadi singi district singda satuna kuki narco terrorist singna maning tamna sathariba thabak thoram sing asi makha sathanganu loinana mayum mai thadok pikraba kanglaisa kya gi punsibu mausa gi punsida hanjilhana bahona bada akanba thodang lopham thoi Manipur police commando sing mikap thokpiro ipa mai hore khambi mai kallasi I masel onsinduna hatpagi thabak khudakta lepiu iramda mai hona changlaklabadi Manipur police commando ni haiduna yaroidabagi maram leite asigumba thodoksinga si makhatana satharaklabadi kangnai miyamna Manipur police commando gi mathakta asogba para ama tambirakani haibasi matam supada ningsingba phagani haina serolasina makha tarakli Manipur police na khulngakpa pharaba matungda makogi mathakta lokhatpa case adu CBI da transfer torpadagi agency asina lokhatpa case ki matungina investigation satharba matungda Assam gi Kamrup Metro gi CGM da charge thagalakpadagi court asida laknaba saman torkiba khulngakpa adu Guwahati gi Sanmari da leba special judge CBI and NIA gi court gi pre-arrest bail lokrai court asina garang pre-arrest bail pirakraba khulngakpa adudi singjamai sorok khaibam lakai dagi Kaisam Johnson sahi 35 apokpa laikhidraba Kaisam Ibomsa Imphal West ki Sagolban sayang dagi konthongjam Ramojit Maitai sahi 29 apokpa K magazine amasung Kongban Ongthombam laikai dagi atokpam Kajit atopaming Kisorjit sahi 38 apokpa A Dhananjayni khulngakpa gi maikaida advocate Jonin Leb ki hairi Sakang miyoi singna miyoi ani makhongda nongmaina kaplam lay thogdok asi ngarang numidang pung 3:10 rom taba matamda Imphal East District ki hangang police station na konba khundrakpam makha laikai da laiba khundrakpam asakla manakta thokibani sakang miyoi singna Imphal West District ki Sagol bandagi ti Hemanta apokpati Nodia amasung Imphal East District ki sekta awang laikai dagi Y Keso apokpa Y Ibhol hairiba miyoi ani asi makhongda nongmaina kaplam bani hairi Hawdok asigi matangda khunja singna police ta paw pirba matung asokpa ani adu lokhatuna manak nakpa laing sangda laikana ki hairi hojing maki wenadi miyoi ani adu kanana kari maramgi damak makhongna nongmaina kaplam ni bano haiba sapsana khangba ngamdre Manipur tholiba irang asigi manungda India da hojiki oina service hogriba Starlink ki internet sizinarabra haina security agencies sing amadi national news report singna phongdorpa wafamda amadi national ge news agencies singna hangpa asoba wahang singda ngarang Starlink salairiba SpaceX ki mapu Elon Musk na India da Starlink ke satellite beam thade haina X thagalpa post phongdorkli India da militant singna Starlink ki internet sizina hariba wafam adu aran bani haina su Elon Musk na phongdokhe panba yabadi Indian Army amadi Assam Rifles na tha asigi tarahumdoida Imphal East District ki manung sana laiba kairau khunauda sathakiba thibommi ki thabakta Starlink thaba router manba polam amaga loinana antenna ama phagatkiba laikhrabani Starlink asi satellite ki matengna internet pibangamba malemda khwaidigi ina khunba Elon Musk na salaiba company amani Security forces ataki bath hi bohumbagi thabakta Imphal East District ki IED manga phagat pangamkhre sauna asiana amadi aswapan tholom gadabadagi kanmangam haurai Manipur police ki pawgi matungina Imphal East District ki Mongham Karong Bridge manaktagi KG manga makhai lumba improvised explosive device ama KG manga lumba improvised explosive device ama KG mari lumba improvised explosive device ama amasung KG makhai lumba improvised explosive device ama loinana meter kun manga sangba Cortex wire phagat pangamkhe hairiba pokhai hanabagi masak sing asi sakhang nabasingna hingsa gi thodok sathanaba plan tarumba oiramba yai hainasu security force powers na makha tari
Mr. Narendra Modi na lusingba ahumlak suba India gi laigangna laibak asida assembly amadi parliamentary elections sing amukta da pulap pangthok hanabagi pandamda sem sarakiba one nation one election gi bill ngarang Lok Sabha da law minister Arjun Ram Meghwal na puthokraba matung bill asi Lok Sabha na pass tawnaba masibu yaningba masung yaningba members sing gi marakta vote lawnabada BJP gi MP kun gi mathakta laktabadagi party sigi maikai gi MP kun asida notice thakrai ngarang Lok Sabha da putokiba bill asigi vote lawnabada lakidaba BJP gi MP kun adugi maram sapsana khangalaknaba notice aduna khanghalli panbayabadi MP Sariga humpumapana bill asibu sogatki aduga opposition gi MP Samaga Maripudrani pana bill asigi mayakta vote piki loinana bill asi mamut tana khananaba joint parliamentary committee da thadakhibani Nagaland gi nongpok thangba sarukta leiba district taruk ki tonganba state ama tanduna India lenga ko wari sanariba Eastern Nagaland People's Organization ENPO na matam khargi oina center na propose torokpa Frontier Nagaland Territory FNT bu taramna okna ba warep lokrai hariba Frontier Nagaland Territory asida executive legislative amadi financial gi autonomy pigadawri ENPO na hiramasigi matangda thadorokpa warolamgi matungina Nagaland gi nongpok thangba sarukta leiriba district taruk ki tonganba state Frontier Nagaland ama phangnaba tanba haibasi ENPO gi lengdraba pandamni adubu center gi hojik khudong sadaba khara leiba maramna temporary oina executive legislative amadi financial gi autonomy leiba Frontier Nagaland Territory asida yasinabani amadi center nasu FNT na piriba khudong sabasi atuba matamda thabakto onthorokani haibigi thajaba thamli haina ENPO na phongdorokli Telangana gi Hyderabad sathariba humbudra nipa laksuba National Football Championship for Santos Trophy da Manipur amadi Jammu and Kashmir draw satkrai ngasi ayuk pung 8 dagi sanakiba match aduda Manipur amadi Jammu and Kashmir goal amamam sanaduna draw satkibani Deccan Arena da sanakiba match aduda Nauroibam Romena Manipur gi ahanba goal sanduna Mangjil Thana Sathanki adubu Jammu and Kashmir gi Akib Javed match ki injury time da goal adu handokibadagi match adu draw satkibani mathangi match da Manipur na West Bengal ga December gi tang 18 da lamba tawnaragani